Good morning all. Mayambu ngasigi live ta taram okseri. Ngasigi live se ai kitang nganna hwjage ngasi pung mapanda aina hwjage mayam da hwjage pung mapan khudingi Sunday gi pung mapanda aina live tawjagani haibado ngasidi pung mapan tara adwaida ai thaba achinba khara am leibana maram warga kitang nganna tari makhai sidigi aina hawjarabani mayam waroubiroi. Ngasigi live se aina maruina jamjaningdana tawbani. Hwjik tongan ba YouTube channel singsida tongan ba ikoina video thagat pa tongan ba comedy oiba tongan informative ba video mayam amsu ui thagat pa then tongan ba comedy aduga entertainment gumba karanturan video haitare aidi asigumba video singse yamna yengbi ba haitare hwjik akoina tawjariba aikoigi online class ka tawribase tasengnamakti masi aikoigi tonganba labor thadajaraga tonganba matam kaithokjaraga paisa mangjaraga tawba online class neba kanagidamukta tawbano haiba matamda hwjik maru oina class 10 kabiriba mahiroising student sing noigidamukta tawbaneba ado ainu sum yengjaba matamda aigi Laija entertainment da upload tawriba online class singse subject singse khatana tana top tongan online class mayam tawrieba asingse kya kanna mahiroising yengbi daba ama akhoi uba fangi masi karigino akhoi maram khangjade hwjik situation hwjik lockdown gi hwjik leriba akhoi gi India gi Manipur gi situation sida mahiroising gi damata sugumba online class ka tawraga YouTube ki khuthangda natra WhatsApp ki khuthangda any social media mai khuthangda sumaina tawrakpase masi yamna laiba phabani khali hwjiki mahiroising gi damata di laiba yam phabani khanje aina maramdi hwjik school college chatpa kaba apta yade any institution Loinana hwjik thinga leiribani coaching center sing even tuition center sing loina thingaga loina leiribani asiguba matam asida yam free oina asumna online class ka phone da tawraga thaga charapase masi mahiroising gi damta tawjarakpani masi hena yengbiu paring naina amut tana yengbiu khangdaba kaya ama yawa tarsu comment box comment section da comment sum tawbiraga leiba oja duda sum personally talk tawba yabagi tanjasu lobiu haiba wafamse aina mamangdasu ai hwjakibani hwjiksu aina mahiroising da hwjarisini yaragadi aibu si online sorry aigi live sibu yengbiriba yawbiragadi check tawbagi khudong chapsu lawna si mamangda khoida tasengnamakti ai se ngasi soikhre haitare aigi timing se mayam pung mapanda su ngaina leramsu yai adubu aigi khajiktam timing se semdok jaraga ngasi di pung 3 makhai tawjarabani thaba achin bama leibana maram ore haraga anyway sum changbirak payaba live sida changbirak payaba any ai friends colleagues students sing sum changbirau sum laini hangingba wahang pakhum sum khara sum tawnasi ai matam yam sana lawjaroi mini manga tara khatang ai tawjage ngasigi live sidi okay hwjik aina hainingba malai online class sida Zoom Cloud haina application amaka Zoom Cloud haina application amaka tawrega school college singda MU gasu tawkrabani Zoom Cloud haiba application ni matengna tongan ba oja singsina takpi tambiriba mayam se Zoom Cloud haiba application ni matengna mahiroi singna yumda leina nungaina live oiba class se yengba yabagi khudong chaba se leire adubu mahiroi kaya amana masi Zoom haiba application se mataw karna sijanagani haiba khangdaba khara yawi khangdaba yawi aduna kanaba se lowba ngamdaba maramsu kya ama leire hojikse aduna mairoi singda maru aina haija gadawri base ai nonini manungsida Zoom haiba application se mataw karamna sijanagani haibagi video machamtang Manipuri video machamtang semjaraga ai upload tawjarake mayam su soidani
ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯖꯨꯝ ꯍꯥꯏꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯃꯁꯤ ꯐꯖꯅ ꯃꯥꯒꯤ ꯃꯊꯧ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤꯡꯗꯣ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯅ ꯁꯦꯡꯅ ꯇꯥꯛꯆꯔꯛꯀꯦ ꯑꯗꯨ ꯑꯇꯩꯁꯨ ꯃꯌꯥꯝ ꯂꯩꯕꯅꯤ ꯍꯤꯟꯗꯤꯗ ꯏꯪꯂꯤꯁꯇ ꯖꯨꯝ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝꯅ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯕꯤꯔꯒ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯖꯨꯝ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯌꯥꯝ ꯂꯩꯕꯅꯤ ꯂꯩꯕꯕꯨꯗꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯤꯗ ꯂꯩꯕꯁꯦ ꯂꯩꯔꯝꯕ ꯌꯥꯏ ꯑꯩꯅꯕꯨꯗꯤ ꯊꯦꯡꯅꯖꯗ꯭ꯔꯦ ꯑꯃꯗꯤ ꯊꯦꯡꯅꯖꯩ ꯋꯥꯆꯞꯀꯨꯝꯕ ꯀꯩꯒꯨꯝꯕ ꯊꯥꯒꯠꯂꯛꯄ ꯑꯗꯣ ꯑꯩ ꯁꯨꯝ ꯚꯤꯗꯤꯑꯣ ꯑꯝꯇꯪ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ ꯑꯝꯇꯪ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯣꯀꯦ ꯃꯈꯥ ꯇꯥꯕꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯃꯁꯨꯡ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯡꯗ ꯑꯩꯒꯤ ꯂꯥꯏꯖꯥ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯕꯨ ꯁꯤꯒꯤ ꯊꯥꯛ ꯁꯤꯐꯥꯎꯕ ꯄꯨꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯃꯌꯥꯝꯁꯦ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯃꯣꯏꯅꯨꯡꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯌꯥꯎꯕꯤꯔꯝꯗ꯭ꯔꯕ ꯑꯩ ꯉꯁꯤ 7,500 + ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯐꯪꯂꯤꯕꯁꯦ ꯐꯪꯉꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯑꯝꯇꯪ ꯑꯩꯅ ꯊꯃꯣꯏꯅꯨꯡꯗ ꯍꯟꯖꯟ ꯍꯟꯖꯟ ꯑꯩ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝꯅ ꯑꯁꯨꯃꯛ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯃꯁꯨꯡ ꯍꯦꯟꯅ ꯍꯦꯟꯅ ꯁꯤꯌꯔ ꯇꯧꯔꯒ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯈꯔꯁꯦ ꯑꯩꯅ ꯁꯤꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯞꯂꯣꯗ ꯇꯧꯖꯔꯤꯕ ꯈꯔꯁꯦ ꯃꯌꯥꯝꯅ ꯁꯣꯏꯗꯅꯃꯛꯀꯤ ꯁꯄꯣꯔꯠ ꯇꯧꯕꯤꯔꯒ ꯑꯩꯅ ꯍꯦꯟꯅ ꯍꯦꯟꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯁꯃꯥꯖꯀꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯖꯕ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯑꯃꯁꯨꯡ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯗꯦꯟ ꯑꯃꯨꯛꯀꯁꯨ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯂꯧꯈꯠꯈꯤꯕ ꯇꯣꯄꯤꯛꯇꯣ ꯑꯃꯨꯛꯇꯪ ꯑꯩ ꯂꯥꯛꯆꯒꯦ ꯑꯩꯅ ꯁꯨꯝ ꯅꯤꯡꯁꯤꯡꯕ ꯂꯥꯏꯐꯅꯤꯅꯀꯣ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯑꯝꯇ ꯂꯩꯇꯕꯅꯤꯅ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯁꯦ ꯑꯩꯅ ꯇꯧꯈꯤꯕ ꯑꯗꯨꯒ ꯂꯥꯏꯐꯅꯤꯅ ꯁꯨꯝ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯨꯝ ꯑꯩ ꯁꯨꯝ ꯊꯝꯖꯒꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯒ꯭ꯔꯨꯞꯇꯒ ꯌꯥꯎꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯃꯌꯥꯝ ꯑꯃꯁꯦ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯁꯥ ꯃꯁꯥꯅ ꯐꯣꯟ पाइदेबा पेरेंट्स गार्जियन पाइबा नक्तनेबा अयाम्बना होय खरबुदी यावरी महीरोसिंग हजिक फोन पाइरगा मरम ऑनलाइन क्लास से मसाने येंगनिंगबगी अदुबु इंटरेस्टेड ओइबा छात्रसिंगना फजने येंगगा फोन सिदा माइक माइक कमेंट पिरकपसु यावी नुंगाइबो हाइरसु नत्रगा सि मतांग ज्ञान तादेबो हाइरगसु हजिक परिंग नाइना चथरइबनि तसेंगनमक्ति अइना हजिक ऑनलाइन क्लास तौरिबसे मसी अइना लॉकडाउन सिचुएशन सि खितंग हंजन की तारगदी खितंग सफरगदी अइ ऑनलाइन क्लास ए लेपचरनेबा मरमदि तसेंगना हाय तारि ऑनलाइन से एंगोंदा मतम यामना मांगबा अमसुंग तोंगान तोंगान एक्टिविटी क्या अमा संगदबा अदुगा होय तौजगे हायनादि खलगसु सपोर्ट यामना तौबा म दरकार लेबा एंगोन सपोर्ट याम तौरिगदी अइना फना चिंजरगसु फना अइना पैसा तिंजरगसु मयाम सपोर्ट म फंगबिबा तारगदी अइ सोयदमा मखा चथजरकने अदुबु व्यूअर्स सिंग फाउबा इवन अइगे ग्रुप ता लेरिबा मी चामा यांखै की मया लेरिबा ग्रुप अइ खक्तगी ग्रुप ऑनलाइन की ग्रुप अम लेजरिबसे आई ममिंग मथादी पंजररोइगेबा अइगे तोंगानबा 10 खक्तगी महीरोइ सिंगी ऑनलाइन ग्रुप अमा लेजरियब हाइबा ग्रुप असिदा चामागा यांखै मथक्ता लेरिबनेबा खुगी कैनोसे मेंबर सिंगसे इवन अदुना फाउबा येंगबिरक्तब अदुदी करिगीदमक्ता तौरिनो हाइबा वाखन अमखक्ता नुंगाइतबा अमा फाउई अदुगा ngara aina yam nungaitaba adugumba mahiroi khara mana khutsa yamna haiba haigadra natraga haitaba haigadra khangdre phone se karan turan pame metlaga mine thammamba icon su lakthokiba setting su semdokhiba masa su left tawkiba amka join tawbiro haina join request tawrakpa amuksu left tawba asiguma mayam su thainajeyaba asi mayam se tawbigonu mahiroisina sengna sengna thamoisina haiba channel asida thagalaiba sing khudimak si yembiu ato atopa youtube channel su thagalapa kayama kanaba oragadi mahiroisina huji ki situation sida asuguma class am tawbirei se nogi damti laiba yam phabane khalaga yembiu haiba wafam se aina hanjanjan haijarisine aduga amana जिजि लेब लॉकडाउन की मतान खसिन हाइजगे नहाना इन वीडियो अम सेमजबनी वीडियो से सरकार ना अखोइगी ऑर्डर अमा मिनिस्टर ऑफ होम अफेयर्स की साइट की ऑर्डर अमा थोलपदगी इन सेमजखिबा वीडियो नि अखोइना तोंगान तोंगान बा पामलेट्स ऑर्डर्स के आमा यंगजरगा ग्रीन जोन ऑरेंज जोन
red zone ga haina khaidora district sing lautorokpa khoi manipur fa even district tara taruk mak loina mak green zone man ga chali ga ne video amakak semja khibani mayam yeng bitraga di yeng view mamanga aduda green zone da laibasina kai tobi ya dage habni red zone asina kai na kupna fajan nei naraga ina aduda haija khibani aduba aduge hek nungan baga tong ano order ma thopa ai tar tong ano order ma kamai ma gi district sing sida amus manipur pum gi thoki bai tar samna bada nahan gi mamang gi thoki buduna khar relaxation khar leireba kai thien gi adu gi da chathok chasin gi kam leireba adubu ikoi gi praja sina gyan ta da ba hai kadra natraga kai nu khang da ba hai kadra aikoi ji pullu ba se kiri kiri ina kai amku su hani fibam sida kom thoe ha ba hekta pullu adu gi meyam jo sarkar laksana ba honarakpa da warapa aduna nungan baga tongan ba order ma thoga sisi yagani si yaroi haina amuksu thokre adu matang ai khajitang sengtok jage video do yengla matung dang karino video tana sumaina hai adu hujina sumaina to yana khalam su yaye ba ko adu gine aina hojik sida live sida ina haijari base hoji pass yauduna chatpa yade khote hamna su haire lockdown si akhoi kitang su tonga ba mongda modi fight khar ta thokre ba pass yauna chathok sin to ba yadaba kaithien singje hangbagi matam piba sidagi sigi pung phawba curfew legini sidai si phaw kom thokani habla chingba singje akhoina ubo fange ba Masta bank guma kari guma mayam se hang bagi ayaba leire private sector singda sarkar office sing hang bagi ayaba leiri adubu leiragasu bank am hangi khalase bank sida tawdo mathau se mayam gi hoi office staff tu gi mayam mathau leir bi ai tongan ba adubu bank sida unaraga aina su tawning ba praja aina su tawning ba thabak bank gi thabak am leiri ba mayam ni praja ai khoi da mutane ba bank ka leiri se adu ai khoi na chatpa ya bi aya pitre oi chatpa yadre haibdi pass yaudragadi bank da chakada bai pass yaudre chatpa yadre adu bank to hangbai kai artha legi haiba pot muslai sida okay ai marak thana sum chatting khara pajage marak ta sir pothamina si khamina si yam nganna taurame hoi sir ngasi se ai ngasai su kitang ai pung nipan mapan tara da yamna chinba thaba amasu leiba ngasi se sir aduna na ngasi kitang nganna hawdokre pung tare makhai da ani status kuma kai kuma sai tare makhai da taurani ana ai haibani aduna hangai chap chana pung mapan haina tawbu kan da sir se thengnaba phangde alo pothamina si khamina si ngasi ring nganna tawbu kan thenore laiba phabani ai laiba phabra sir gi phabra kai no khangtre yam nungai je sir yumus live to smile changbirakpa amatang sida aina thatlaga ai wai thatlaga sida chatting tawbirakpa pothamina si khamina si haiba YouTube channel bo hangbiriba sir kamesor manga sir bhakta haina su khangnaba mahaki channel ni pothamina si khamina si haiba channel sida tongan makhalgi mathel suna tasengna haiba taragadi people and blog haiba category ni aduna mathel se suna comedy ki oiba entertainment ko oiba informative ki oiba health ki oiba even khoi gi thaine gi aikhoina khangdraba kauraba amasung thiba phangdraba tongan ipa puna ibiramba iban puya gi mayek onu su ira thambiramba ana thaga paina net ke on tawde ada ai net se me waroubiroi net se khra nungai tabra khangde reconnect tawba khotpa sum taw leire message se kitang pajaraga mi manga da rashifal prathame si khamina sigi kainom tang session da pajage chatting amtang rashifal thagat ke tawbada live leirambadagi rashifal thagat tringaida live ta hana changjar panida okay thank you sir smaina changbirakpagi damakta hania laita thagat phongdokchiri marak thana su ngasi sunday khuding maki sunday khuding da aigi viewers ne su khangbiyo sunday khuding da potham si khamina si apsida rashifal akhoi numaijing numit ke rashifal se sum upload tawbani every sunday da mayam sumai mai rashi se nungaibra pharibra phatabra sum yengbiu thank you sir smaina nganna sum sir gi achinbe kayama kaithoga smaina ngahtang chambirapagi damakta thakal phongdokchiri mamana live kya am tawkhibado pa wari sanaba phangdabani ngasidi phange ai kitang network su nungai taba phone nung su khra laksalapa ai thabak tu gi aduna kitang maya waroubiroi ai yam sanadi ngasi je matam lawjar roige aina aroibo oina
ngasai haudokhibda haikhiba wafamdo amtang thamjage online class tawriba singse hoji mairoi singidamakta aikone kathok charaga matam kaithoka tawjabani masida mayamna support tawbiu sajok pibiu amasung biraga nasara si kanaba lawbiu haibani kolom pencil khata pare textbook paraga online class sing de fajana yengaga mama baba so online classes sumai tawi heba fajana haibiu mama baba su noi bulana udana ba game sanaribra phone paisalaga natraga WhatsApp all libra Facebook all libra haibna chingba se chingnadana boida fajana khangan biu mayam se amana ama gyan tana hanaraga di phap tana bunaktani nusina bunaktani ngasigi oinadi ai yam sana lawdabida ai se kitang timing se faraksu ama tabaini ada loisalamdaida aina amukasu hanna sar kameswa mangangi leiba YouTube channel porthamina si khangina si have YouTube channel so ai viewers in issue subscribe to view bell icon nu nambiu mathang notification kyama yam kana raba informative oiba kayama comedy gi oiba yam nungai ba entertainment oiba program kayama upload tawbirapani soidna mya u phangnabagi damuktasu mayam haiba channel pothamine si khangmina si haiba channel sisu subscribe soidin to view haiba wafam se haijage aduga mathangi nomai jingda aikoi amuka live da thengnasi haiba wafam ase hairaga ngasigi nadi aina smai ten takna agi live ase losinjarage thank you bye bye